Mitomian Sasing Sansalaktan Lamda Masika sing Yellow missing as over Saiting Pirak University, Kannaba all Naga Stands Association, Manipur, and some Yana Lamda Masika Mahiri Luktari and the National Register of Citizen NRC and Hanaba Dimanda Makalkai Kongsang Sansinaba Lautokre, Loina Matanga, Miyangi Aho Kongsat Ama Satpagi Matakta School College of the Lekai Leka, the NRC Matana awareness of the Street Corner meeting Pangtokadori, Ariba Kongsang sing a say. Ngasi khaya thong dalai ba kanglai Park Stands Association KS ki mahi ai loi sangda paumi singa unab da mahir lup taru ki maike di lauk thorak ki mani mahir lup taru ki wangang loi oriba KS ki president S Vidyanandana hai ki bada housing lamda mas dalai ba yellow furup singi phiba mas yamna lura ba tanja ma dalai bani mitop na no makang dana logi wang da sangselak bana yellow furup singda so ba saiteng pirak padagi mun piya ba ki balai bani asigu phiba mas ta ki kanna ba March tara mari da mahir lup taru na anchanga Loinana, Delhi the NRC Sanahanaba, India Langak Taksin K, Marstara Treta Mashat, Tado Stands Association, Abadi Loop Single Loina sit in protest Toki, Mars Kunda NRC Sanahanaba, Memorandum of Indian Home Minister Amit Sada, Shamit Toki Bagalina Hosik, or if status people in Matana of Kaya Tamlam K, Madagi Matata NRC Sanahandrabadi Miyangi, or Kongsan Lakpaya Hypowapum, Indian Home Minister Tamlum Kivani, Karigamba, India Langak. Na landa masi yellow proki ihul khangna thabak tawdrabadi akan mukhongsang sangsinaba mahiril taret na sem sadona legani amarom da status ke NRC ki matana MLA humpuna apun mukhonjel lawbiu population commission lingna ba assembly da wareb lawkhra basut tumina election bayaring de ina masida india laingak ta taksindona thabak ton thokna bahona biu hairakli ahan badai koi school college sing aduga lekai sing da koi mafam kaya da street corner meeting tawba aduga mairoi sing da NRCC karino aduga masi akoi manipur kari gi matham tari bano aduga akoi gi social lakni ba film sing ase khangan na bage aduga ba akoi awareness program aduga lepta na akoi chathan na ba akoi mai luktar na thorang tore loina da NRCC ki matang sida miyang gi khongchat ama akoi April ki tha sida akoi pangthok na ba mai luktar na sem sare adna hairi ba luktar na NRCC manipur chana na ba khorma matam sangsel la ba thok thorom sing khuri mata manipur gi miyam na mapung phan mating pangbiu hai bukum sema mai luktar ki mai ke digi thamjari loina na ki lairiba MLA humpu magna hai NRCC chana na no kono matam da apun ba india apun ma khonjel ma india lenga te lawbiu